ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯏꯗꯣꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯁꯣꯝꯗ ꯄꯣꯏꯅꯥꯕꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯥ ꯑꯃ ꯊꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯃꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯇꯧꯗꯨꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯇꯧꯗꯨꯅ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯄꯣꯏꯅꯥꯕꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯂꯕꯒꯨꯝ ꯅꯣꯡ ꯃꯪꯍꯜꯂꯛꯂꯤ꯫ ꯐꯩ, ꯃꯪꯁꯤꯜꯂꯛꯁꯅꯨ, ꯑꯩꯅ ꯃꯁꯤꯕꯨ ꯈꯥꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯗꯣ ꯄꯣꯛ 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 3ꯂꯛ ꯈꯨꯈꯤ꯫ ꯑꯗꯨꯅ ꯇꯧꯕꯗꯒꯤꯗꯤ ꯃꯪꯁꯤꯜꯂꯝꯕ ꯅꯣꯡ ꯑꯗꯣ ꯖꯔ ꯖꯔ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯅ ꯀꯧꯈꯤꯕ ꯅꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯁꯤꯅ? ꯑꯁꯣꯝꯗꯒꯤ ꯁꯣꯏꯗꯅ ꯀꯥꯞꯂꯛꯂꯝꯂꯒꯅꯤ꯫ ꯐꯩ, ꯅꯣꯏꯅ ꯉꯝꯂꯒꯅ ꯅꯣꯡ ꯑꯁꯤ ꯈꯥꯝꯃꯨ, ꯑꯩꯅ ꯉꯝꯂꯒꯅ ꯅꯣꯡ ꯑꯁꯤ ꯆꯨꯍꯟꯈꯤ꯫ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯃꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯨ ꯆꯨꯝꯂꯦꯗꯅ ꯁꯤꯗꯤ꯫ ꯐꯩ, ꯅꯣꯡ ꯇꯥꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥꯅ ꯅꯣꯡ ꯑꯗꯣ ꯅꯝꯗꯅ ꯀꯧꯊꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ? ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯥꯟꯅꯔꯒ ꯅꯣꯡ ꯑꯗꯣ ꯆꯤꯡꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡ ꯐꯥꯎꯕ ꯃꯪꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛ ꯃꯥꯏꯊꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯪꯒꯅꯤ꯫ ꯃꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯈꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪꯅꯐꯝ ꯑꯁꯤ ꯁꯦꯝꯁꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯆꯥꯎꯔꯕ ꯃꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯒꯗꯕ ꯂꯩꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯁꯪꯒꯣꯏ ꯑꯆꯧꯕ ꯑꯃ ꯂꯩꯔꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯔꯣꯝꯗꯅ ꯁꯣꯡꯂꯕ ꯂꯩ ꯃꯅꯥꯁꯤꯡ, ꯂꯩꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒꯅ ꯆꯥꯎꯔꯕ ꯆꯣꯔꯐꯣꯟ, ꯍꯩꯅꯧ ꯑꯃꯗꯤ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯏꯁꯨꯛ ꯁꯨꯛꯄ ꯖꯒꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯣꯏꯕ ꯊꯕꯛ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯇꯧꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨꯗ ꯎꯒꯗꯕ ꯈꯪꯒꯗꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯑꯕꯤꯛꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯈꯔ ꯁꯦꯡꯇꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯕꯤꯛꯁꯅꯥ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯄꯣꯏꯅꯥꯕ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯉꯥꯜ ꯃꯩꯁꯥ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯣꯏꯅꯥꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯃꯉꯥꯜꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯅꯁꯥꯗꯣ ꯈꯖꯤꯛꯇꯪ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛ ꯑꯕꯤꯛꯁꯅꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯧꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯣ, ꯍꯥꯏꯕꯗꯤ ꯄꯣꯏꯅꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯗꯕ ꯆꯥꯡ ꯈꯣꯏꯗꯋꯥ ꯇꯧꯗꯨꯅ ꯁꯠꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ
ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯁꯜꯂꯛꯄ ꯃꯇꯝꯗ ꯑꯕꯤꯛꯁꯅꯥ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯁꯤꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯔ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯊꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯄꯣꯏꯅꯥꯕꯕꯨ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ꯫ ꯄꯣꯏꯅꯥꯕꯗ ꯅꯠꯇꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯏꯅꯃꯛ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅꯕꯨ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯕꯗꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯨꯒꯅꯨ꯫ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯃꯤꯡ ꯅꯊꯥ ꯄꯟꯗꯨꯅ ꯌꯦꯛ ꯁꯂꯥꯏ ꯄꯟꯗꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯅꯆꯟꯅ ꯅꯆꯦꯅ ꯅꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯂꯕꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯦꯜꯂꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯍꯤꯞꯍꯜꯂꯤ꯫ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯄꯣꯏꯅꯥꯕꯒꯤ ꯑꯀꯣꯏꯕꯗ ꯎꯔꯨ ꯎꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯄꯣꯏꯅꯥꯕꯗ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯆꯣꯛ ꯆꯣꯛꯊꯕ, ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯕꯤꯛꯁꯅꯥ ꯈꯪꯂꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯀꯤ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯔꯨ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯂꯥꯒꯤ ꯇꯣꯅꯥꯁꯤꯡ ꯑꯃꯗꯤ ꯆꯐꯨ ꯃꯆꯥ ꯑꯃꯗꯤ ꯃꯤꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯡꯗꯣꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯤꯛꯁꯅꯥ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯤꯛꯁꯅꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯊꯕꯛ ꯑꯗꯣ ꯄꯔꯞ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥ ꯃꯁꯥ ꯑꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯈꯪꯂꯤ ꯑꯁꯣꯝꯗꯒꯤ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯤꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯇꯥꯕ ꯃꯈꯩ ꯋꯥꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯕ ꯍꯦꯃꯟꯈꯤꯕꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯈꯪꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯔꯞ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯔꯨ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥ ꯑꯗꯨꯗ ꯐꯩꯅ ꯊꯝꯂꯒ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯤꯟꯗꯨꯔ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯩꯇꯥꯟꯁꯤꯡ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯊꯧ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯈꯨꯠꯁꯥ 10 ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯣ ꯐꯟꯗꯣꯛꯇꯨꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡꯁꯤꯡꯅ ꯅꯣꯛꯄ ꯈꯦꯕ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯅꯊꯧ ꯄꯥꯡꯊꯣꯛꯂꯣ, ꯁꯤꯟꯊꯥ ꯄꯥꯡꯂꯣ, ꯑꯩꯒꯤ ꯌꯥꯊꯪ ꯏꯜꯂꯣ ꯍꯥꯏꯗꯨꯅ ꯑꯕꯤꯛꯁꯅꯥꯅ ꯍꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡꯁꯤꯡꯅ ꯅꯣꯛꯄ ꯈꯦꯕ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯣꯏꯅꯥꯕꯒꯤ ꯃꯁꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯒꯨꯗ꯭ꯔꯨꯡ ꯀꯣꯏꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯞꯄ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯟꯅꯅ ꯈꯪꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯤ, ꯃꯈꯥ តាꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯏꯅꯥꯕꯒꯤ ꯑꯀꯣꯏꯕꯗꯨꯗ ꯎꯔꯨ ꯎꯪꯂꯒ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯉꯥꯡ ꯃꯆꯥ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫
ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯐꯝꯂꯒ ꯁꯥꯟꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯃꯨꯟꯅ ꯃꯉꯛ ꯅꯣꯡꯈꯠꯇꯨꯅ ꯐꯝꯂꯒ ꯉꯧꯔꯣꯛ ꯉꯧꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯄꯥꯡꯂꯒ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯅ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯦꯡꯈꯠꯂꯒ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯇꯣꯞꯄ ꯈꯔ ꯅꯧꯔꯤꯕ ꯑꯃꯥꯏꯕ ꯈꯔꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯃ ꯑꯅꯤꯅꯗꯤ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯅꯈꯣꯏ, ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ, ꯅꯝꯗꯨꯅ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯕꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯂꯨꯏ꯫ ꯑꯗꯨꯝꯅ ꯅꯝꯂꯨꯕꯗꯨꯗ ꯄꯣꯏꯅꯥꯕꯗꯒꯤ ꯂꯪꯂꯕ ꯃꯉꯥꯜꯁꯤꯡ ꯊꯥꯗꯣꯔꯛꯈꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯒꯤ ꯂꯧꯁꯤꯟꯈꯤꯕ ꯃꯉꯥꯜꯁꯤꯡ ꯃꯩꯁꯥꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯐꯨꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯁꯦ ꯑꯃꯥꯏꯕ ꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯥꯏꯕ ꯈꯛꯇꯅ ꯎꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯇꯣꯞꯄ ꯃꯥꯏꯕ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯎꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯃꯩꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯁꯣꯝꯗ ꯑꯕꯦꯛꯆꯅꯥꯅ ꯊꯥꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯇꯁꯦꯡꯅ ꯁꯥꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯧꯈꯤꯕꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯣꯏꯅꯥꯕꯗꯣ ꯃꯁꯥꯗ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯄꯗꯨꯗ ꯊꯣꯏꯕꯅ "ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯅ "ꯑꯩꯒꯤ ꯈ꯭ꯋꯥꯡ ꯑꯁꯤꯗ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯤ, ꯑꯩ ꯌꯥꯝꯅ ꯅꯥꯔꯦ, ꯑꯩ ꯌꯥꯝꯅ ꯅꯥꯔꯦ, ꯈ꯭ꯋꯥꯡ ꯑꯁꯦ ꯊꯦꯛꯀꯠꯄ ꯉꯝꯂꯛꯇ꯭ꯔꯦ, ꯑꯩꯅ ꯈ꯭ꯋꯥꯡ ꯑꯁꯤ ꯅꯣꯟꯊꯔꯨꯔꯕꯗꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯛ ꯑꯁꯦ ꯐꯥꯎꯗꯨꯅ ꯊꯤꯜꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯊꯣꯏꯕꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯅ "ꯑꯩ ꯈꯪꯂꯦ, ꯑꯩ ꯈꯪꯂꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯨꯞꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯄꯣꯏꯅꯥꯕꯗ ꯈꯤꯛꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯃꯈ꯭ꯋꯥꯡ ꯊꯦꯛꯀꯠꯂꯤꯕꯗꯨꯗꯁꯨ ꯏꯁꯤꯡ ꯑꯗꯣ ꯈꯤꯛꯆꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯄꯣꯏꯅꯥꯕꯗꯣ ꯂꯩꯃꯥꯏꯗ ꯍꯥꯏꯕꯗꯤ ꯐꯛ ꯑꯗꯨꯗ ꯕꯝ ꯂꯥꯎꯅ ꯑꯃꯨꯛ ꯇꯥꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯞ ꯇꯤꯡꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯅꯥꯕꯅ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯔꯛꯂꯗꯨꯅ "ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏ ꯇꯤꯟ ꯃꯁꯥꯗ ꯆꯪꯂꯒ ꯑꯁꯨꯃꯥꯏꯅ ꯆꯤꯡꯊꯦꯛꯄ ꯂꯣꯡꯊꯦꯛ ꯊꯦꯛꯄ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯂꯥꯏ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯗ ꯆꯪꯂꯒ ꯑꯁꯨꯃꯥꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯖꯥꯠꯂꯥ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯂꯥꯏ ꯇꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ? ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯑꯁꯦ ꯃꯥꯌꯣꯛꯅꯒꯗꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯣꯏꯅꯥꯕꯗꯣ ꯍꯟꯇꯛꯃꯨꯛꯇꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯤꯅꯔꯗꯨꯅ ꯄꯣꯏꯅꯥꯕꯗ "ꯄꯣꯏꯅꯥꯕ, ꯅꯍꯥꯛ ꯀꯩꯗꯧꯔꯦ? ꯍꯩ ꯄꯣꯏꯅꯥꯕ, ꯅꯍꯥꯛ ꯀꯩꯗꯧꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯄꯣꯏꯅꯥꯕꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯁꯟ ꯁꯥꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯟ ꯁꯥꯔꯒ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯄꯣꯏꯅꯥꯕꯗ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯣꯏꯅꯥꯕꯗꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯣ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ, ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯑꯗꯨꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯤꯕ ꯂꯥ ꯑꯃꯕꯨ ꯖꯦꯔꯦ ꯖꯦꯔꯦ ꯂꯥꯎꯅ ꯅꯥꯀꯟ ꯅꯥꯀꯟ ꯁꯦꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯀꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯃꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯣꯏꯅꯥꯕꯒꯤ ꯃꯅꯪꯒꯟꯗ ꯀꯟꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯀꯞꯂꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ "ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯂꯔꯣꯏ, ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯕꯨꯠ ꯊꯣꯛꯂꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯕꯅ "ꯃꯁꯤꯕꯨ ꯇꯥꯏꯅꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯗꯨꯅ ꯀꯤꯒꯅꯨ, ꯅꯤꯡꯍꯟꯅꯒꯅꯨ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯁꯤ" ꯍꯥꯏꯗꯨꯅ ꯄꯣꯏꯅꯥꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯊꯪ ꯃꯊꯪ ꯁꯣꯟꯗꯨꯅ ꯄꯣꯏꯅꯥꯕꯗ ꯀꯥꯝꯁꯤꯟꯕ ꯑꯃꯗꯤ ꯏꯁꯤꯡ ꯈꯤꯛꯇꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯕꯦꯛꯁꯅꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ
ꯍꯧꯖꯤꯛ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯅ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯨꯕꯗ ꯑꯕꯤꯛꯁꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯐꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯇꯧꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯥꯡ ꯑꯃꯕꯨ ꯄꯥꯏꯈꯠꯂꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯨ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯂꯤ꯫ ꯑꯗꯨꯒ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗ ꯃꯈꯨꯠ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯁꯣꯛꯍꯜꯂꯒ ꯏ ꯑꯗꯣ ꯊꯥꯡ ꯑꯗꯨꯗ ꯇꯞ ꯇꯞ ꯇꯥꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯡ ꯑꯗꯨꯗ ꯂꯩꯋꯥ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯩ ꯑꯃꯕꯨ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯣꯏꯕꯅ ꯍꯩ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯩ ꯑꯗꯨꯗ ꯊꯤꯟꯈꯤꯕꯗꯨꯗ ꯑꯁꯣꯝꯗ ꯑꯕꯤꯛꯁꯅꯥꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯥꯖꯤꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯑꯕꯤꯛꯁꯅꯥ ꯃꯁꯥꯗꯣ ꯁꯨꯒꯠꯇꯨꯅ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯁꯣꯝꯗꯒꯤꯁꯨ ꯀꯥꯞꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯥꯏꯅ ꯃꯈꯣꯏ ꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯈꯨꯠꯇ ꯂꯣꯏꯔꯒꯗꯕꯅꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯍꯩ ꯑꯗꯨꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯣ ꯑꯁꯨꯝ ꯂꯨꯅ ꯂꯨꯅ ꯊꯤꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯑꯕꯤꯛꯁꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯕꯤꯛꯁꯅꯥꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯑꯇꯩ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡꯗꯒꯤ ꯂꯧꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯇꯨꯔꯣꯏ ꯉꯥꯔꯣꯏꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯣ ꯃꯁꯥ ꯂꯣꯏꯅꯃꯛ ꯈ꯭ꯔꯤꯡ ꯈ꯭ꯔꯤꯡ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯌꯦꯛ ꯁꯂꯥꯏ ꯄꯟꯗꯨꯅ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯨꯅ ꯂꯣꯏꯅꯃꯛ ꯀꯧꯊꯣꯛꯂꯤ꯫ ꯃꯁꯦ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯑꯃꯗ ꯌꯦꯡꯗꯨꯅ ꯀꯧꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯧꯊꯣꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯍꯣꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯃꯥꯏꯕꯁꯤꯡꯒ ꯃꯨꯛꯅꯔꯨꯒꯅꯨ, ꯃꯈꯣꯏꯗ ꯅꯣꯟꯖꯒꯗꯕꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯖꯔꯨꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯄꯣꯊꯥꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯣꯊꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ, ꯑꯗꯨꯒ ꯃꯐꯝ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯃꯥꯏꯕꯁꯤꯡꯒꯤ ꯈꯨꯠ ꯊꯥꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯗꯣ ꯈꯨꯠ ꯊꯥꯔꯛꯏ ꯊꯥꯔꯛꯇꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯐꯨ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯊꯅꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯤꯛꯂꯒ ꯅꯤꯛꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯅꯤꯛꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯆꯐꯨ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯇꯤꯜꯋꯥ ꯀꯥꯞꯂꯛꯂꯕꯗꯤ ꯏꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯅꯤꯛꯊꯣꯔꯛꯀꯅꯤ꯫ ꯏꯁꯤꯡ ꯑꯁꯤꯅ ꯅꯤꯛꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯔꯕꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯀꯅꯥꯃꯠꯇꯅ ꯁꯣꯛꯂꯨꯕ ꯊꯦꯡꯂꯨꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯟꯖꯜꯂꯛꯂꯕꯅꯤ꯫ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯍꯤꯞꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯐꯝꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯕꯤꯛꯁꯅꯥ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯉꯥꯡ ꯈꯔ ꯄꯔꯦꯡ ꯑꯣꯏꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯕꯤꯛꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯥꯏꯗꯨꯅ ꯍꯟꯇꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ, ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯔꯣ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ
ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯅꯈꯣꯏꯒꯤ ꯅꯍꯟꯐꯝ ꯑꯗꯨꯗ ꯍꯜꯍꯟꯕꯤꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯁꯤ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯝꯈꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯃꯤꯅ ꯂꯥꯛꯅꯔꯒ ꯅꯈꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯀꯤ ꯂꯣꯏꯖꯕ ꯌꯦꯟ ꯑꯃꯕꯨ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯄꯤꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯕꯤꯛꯁꯅꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯈꯩ ꯂꯣꯏꯅꯃꯛ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯣꯏꯅꯃꯛ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯕꯤꯛꯁꯅꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯈꯪꯒꯅꯤꯗꯅ ꯃꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ